Hi, ngasidi ay onion salad semjage yam achamba method da aduda changgadaba item singdo ay haijarake tilhou mapum ama khara chawba ama laure adagi champra ama horen khaiga mahi sumnoini adagi moro atekpa hadigom nungsidak sidi haptrasu yai dubo khoina pamjabagi hapani adagi black pepper powder sima khara adagi thum adagi chili powder adagi asaw kharaga hapjagani yam huji hawrege yam tilhou se soiba hawjarage slice sumaina pegi ring oina round na tahanbiyu hojik tilhou se soiba loijare round tare aduga sumaina magi akoiba singje sumaina mu lokthokani ꯆꯥꯛꯇꯁꯨ ꯍꯥꯎꯅꯕ ꯃꯑꯣꯡꯗ ꯁꯦꯝꯖꯕꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯔꯥꯎꯟ ꯁꯤꯡꯁꯦ ꯃꯥꯒꯤ ꯔꯤꯡꯁꯤꯡꯁꯦ ꯐꯖꯅ ꯀꯥꯏꯍꯟꯗꯕꯤꯗ ꯂꯧꯊꯣꯛꯆꯔꯦ ꯑꯃꯃꯝ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯈꯥꯏꯖꯔꯒꯦ ꯁꯤꯁꯤꯅ ꯁꯤꯗ ꯑꯃꯨꯛ ꯉꯥꯛꯇꯪ ꯍꯥꯞꯆꯔꯒꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯃꯨꯛ ꯈꯥꯏꯖꯔꯒꯦ ꯈꯔ ꯄꯤꯛꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤ ꯄ꯭ꯂꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯊꯪꯅ ꯐꯗꯤꯒꯣꯝꯁꯦ ꯑꯃꯨꯛ ꯁꯣꯏꯖꯔꯒꯦ ꯌꯥꯝ ꯄꯤꯛꯅ ꯁꯣꯏꯕꯤꯌꯨ ꯑꯅꯤꯅ ꯊꯥꯡ ꯑꯆꯧꯕꯁꯦ ꯂꯧꯖꯔꯦ ꯁꯤ ꯁꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯄ꯭ꯂꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯐꯗꯤꯒꯣꯝꯁꯦ ꯃꯊꯪ ꯅꯨꯡꯁꯤꯗꯥꯛ ꯑꯃꯨꯛ ꯀꯨꯞꯅ ꯑꯃꯨꯛ ꯁꯣꯏꯖꯔꯒꯦ ꯐꯗꯤꯒꯣꯝꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯇ ꯍꯥꯞꯄ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯍꯥꯞꯆꯔꯦ ꯍꯧꯖꯤꯛ ꯃꯊꯪ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯈꯥꯏꯖꯔꯒꯦ ꯍꯧꯖꯤꯛ
ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯂꯥꯗ ꯁꯦꯝꯕ ꯍꯧꯖꯤꯛ ꯁꯂꯥꯗ ꯑꯃꯨꯛ ꯇꯣꯠꯄ ꯍꯧꯔꯁꯤ ꯁꯤꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯒꯤ ꯃꯊꯪꯗ ꯊꯨꯝ ꯑꯗꯒꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯑꯗꯒꯤ ꯃꯊꯪꯗ ꯊꯥꯎꯁꯤ ꯌꯥꯝ ꯍꯥꯞꯄꯤꯒꯅꯨ ꯈꯤꯇꯪ ꯑꯣꯜꯂꯒ ꯍꯥꯞꯄꯤꯌꯨ ꯃꯈꯣꯡ ꯑꯃꯒꯨꯝꯕ ꯍꯧꯖꯤꯛ ꯃꯁꯂꯥ ꯀꯩꯀꯥ ꯃꯣꯔꯣꯛ ꯀꯩꯀꯥ ꯍꯧꯖꯤꯛ ꯍꯥꯞꯄꯕꯅꯤꯅ ꯍꯧꯖꯤꯛ ꯇꯣꯠꯂꯒꯦ ꯄꯨꯂꯞ ꯇꯣꯠꯈꯥꯏꯃꯤꯟꯅꯔꯅꯤ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯔꯣꯛ ꯐꯗꯤꯒꯣꯝ ꯁꯤꯗ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦ ꯃꯣꯔꯣꯛꯁꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯧꯖꯤꯛ ꯇꯣꯠꯄ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯤ ꯁꯨꯝꯖꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯂꯣꯏꯖꯔꯦ ꯆꯥꯅꯕ ꯄ꯭ꯂꯦꯠꯇ ꯈꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛ ꯂꯣꯏꯖꯔꯦ ꯑꯣꯅꯤꯌꯟ ꯁꯂꯥꯗ ꯆꯥꯅꯕ ꯈꯥꯏꯗꯣꯛꯆꯔꯦ ꯑꯔꯥꯏꯕ ꯃꯦꯊꯠꯇ ꯀꯩꯁꯨ ꯃꯇꯝ ꯀꯨꯏꯗꯕꯅꯦ ꯃꯌꯥꯝꯁꯨ ꯁꯦꯝꯕꯤꯌꯣ ꯌꯨꯝꯗ ꯁꯨꯝ ꯆꯥꯅꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯃꯊꯪꯗ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝꯗꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯇꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ